Yung ma'am si sige mushroom si kharap tawro hawe asinba chingyen singumba aduga kari sobri do asinba aduga ngari ya khallaga चाबदो हावने हेबा सेतो तमा लेरे लौरगे लो तो आ मखा से लेरे तमा चिंगदि मना मसिन हायसे सीजन की मतों इन वाटे काय रगी क्रम है नहीं युम द तुंग हत्रा द क्रम है ना तुंग इन गदर ने असी दो असी की कहीं से हत्रा द हुरेन तुंग इन ने कोई लमकांग वारी जगह लमकांग वारी डॉक्यूमेंट नन थांगा कम छे ए कीदे ने कीदे जाने ने चिंगलो यौरे हजिकते चिंगलो यौरे सिउरे फौ से फजद्रा नापी सुंगबा हौरे नापी लाउथोंगाई ने अस उचीना से ए उचीना नते चिंगyen चिम रेन लौगे लेक प्रो लेक कद्रो लेक रो ऐसो हंगाम फजै मैम खुई लौबु यौरे सिउरे फौ से नापी पेंगी के लौबा सिना से लौसंग मखादगी ना हाकुमदगी ने बा हाकुमदगी दु फौ थाद्रे पान गुम्बा तुजा गुम्बा क्रीरा थाबदो मुम गुम्बा सिना हाकुमगी दो से लौबु मथक्तगिना चिंगफौ दुगा केनोने चाहावदो थामने करी येंगे नो मैम चिंगी थबी से उठन लगे सिले ओइरे तो पान ngay được ngồi मचा मचा तो tây đi chào rồi cái yồn rồi lấy khami khá से hakum gì nữa फजन हेक क्रमने सिसु फजन हेक र योन क्रमने थबी से तो इसलिए हावने थोट लगा
ꯗꯃꯥ ꯂꯩꯕꯅꯤ ꯊꯕꯤꯁꯦ ꯇꯣ ꯅꯥꯄꯤꯗꯣ ꯀꯌꯥꯃꯨꯛ ꯁꯨꯡꯕ꯭ꯔꯥ ꯑꯁꯤ ꯅꯥꯄꯤ ꯄꯦꯡꯕ ꯂꯣꯏꯕ ꯍꯦꯛ ꯃꯊꯛꯇ ꯆꯠꯀꯅꯤ ꯑꯃꯨꯛꯀ ꯑꯁꯤ ꯐꯧꯗꯣ ꯃꯊꯛꯇꯒꯤ ꯐꯧꯗꯣ ꯑꯗꯨ ꯄꯦꯡꯔꯅꯤ ꯑꯗꯨ ꯄꯦꯡꯕ ꯂꯣꯏꯕ ꯍꯦꯛ ꯑꯃꯨꯛꯀ ꯆꯤꯡꯂꯧꯁꯦ ꯑꯃꯨꯛꯀ ꯄꯦꯡꯕ ꯂꯣꯏꯕ ꯍꯦꯛ ꯑꯗꯨꯝ ꯊꯥ ꯑꯃ ꯌꯧꯗ꯭ꯔꯤꯉꯩꯗꯨꯗ ꯍꯦꯛꯇ ꯅꯥꯄꯤꯗꯣ ꯁꯨꯡꯕꯅ ꯅꯥꯄꯤ ꯁꯨꯡꯕꯗꯣ ꯊꯨꯏ ꯍꯥꯏꯕ ꯎꯄꯥꯏ ꯂꯩꯇꯦ ꯑꯁꯤꯅ ꯑꯍꯨꯝꯔꯛ ꯅꯠꯇ꯭ꯔꯥ ꯄꯦꯡꯕꯗꯣ ꯅꯠꯇ꯭ꯔꯥ ꯑꯅꯤꯔꯛꯔꯥ ꯑꯁꯤꯅ ꯑꯅꯤꯔꯛ ꯇꯥꯕ꯭ꯔꯣ ꯇꯥꯔꯤꯌꯦ ꯇꯥꯔꯤꯌꯦ ꯑꯩꯅ ꯅꯪꯕꯨ ꯂꯧꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯍꯜꯂꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯊꯕꯛ ꯁꯨꯍꯜꯂꯣꯏ ꯆꯥꯛ ꯌꯦꯟꯁꯥꯡ ꯈꯛꯇ ꯊꯣꯡꯍꯟꯒꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯑꯩꯅꯗꯤ ꯊꯕꯛ ꯁꯨ ꯍꯥꯏꯕ꯭ꯔꯅꯦ ꯅꯪꯕꯨ ꯁꯨꯗ꯭ꯔꯗꯤ ꯀꯔꯤ ꯆꯥꯒꯦꯔꯣ ꯁꯨꯅꯨ ꯍꯩꯔꯒ ꯅꯪꯅ ꯑꯗꯨꯝ ꯆꯤꯡꯗ ꯆꯠꯄꯒꯤ ꯏꯟꯇꯔꯦꯁ ꯉꯥꯛꯇ ꯂꯩꯌꯦ ꯀꯔꯝ ꯇꯧꯁꯤꯔꯥ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯔꯥꯟ ꯅꯠꯇꯦꯀꯣ ꯑꯩꯅ ꯆꯠꯄꯒꯤ ꯅꯪ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯆꯥꯕ ꯐꯪꯕꯗꯨꯗꯤ ꯆꯥꯕ ꯐꯪꯗ꯭ꯔꯁꯨ ꯆꯥꯅꯤꯡꯉꯗꯤ ꯌꯣꯟꯕ ꯃꯤꯗꯒꯤ ꯂꯩꯔꯒ ꯆꯥꯕ ꯌꯥꯏꯗꯅ ꯂꯩꯅꯤꯡꯉꯥꯏ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯂꯩꯅꯤꯡꯉꯥꯏꯗꯨꯃꯛꯇ ꯂꯩꯔ ꯁꯤ ꯂꯧꯗ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯔ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯑꯗꯨ ꯄꯥꯝꯕꯒꯤꯅꯤꯅꯦ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯏꯕꯥꯅꯤꯁꯦ ꯆꯤꯡꯂꯧ ꯉꯥꯛꯇ ꯎꯕ ꯇꯥꯔꯦꯅꯦ ꯑꯩꯅ ꯂꯧ ꯎꯗ꯭ꯔꯗꯤ ꯅꯪ ꯊꯕꯛ ꯁꯨꯕꯁꯨ ꯐꯪꯉꯣꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯇꯝ ꯂꯦꯟꯕ ꯅꯨꯡꯉꯥꯏꯅꯤꯉꯥꯏ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯆꯤꯡꯂꯧ ꯈꯛꯇ ꯎꯔ ꯂꯩꯕ ꯇꯥꯔꯦꯅꯦꯀꯣ ꯌꯨꯝꯗꯗꯤ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯐꯪꯗꯕꯅꯤꯅ ꯐꯪꯗ꯭ꯔꯦ ꯆꯤꯡꯂꯧꯗ ꯁꯨꯃꯥꯏꯅ ꯏꯕꯥꯅꯤ ꯈꯛꯇ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯀꯣ ꯅꯪꯒꯤꯗꯃꯛꯇꯗꯤ ꯅꯨꯡꯉꯥꯏꯗꯕ꯭ꯔꯣ ꯅꯪꯗꯤ ꯈꯪꯗꯦꯗ ꯑꯩꯅꯕꯨꯗꯤ ꯄ꯭ꯔꯣꯃꯤꯁ ꯇꯧꯖꯕ ꯅꯪꯕꯨ ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯍꯜꯂꯣꯏ ꯃꯍꯥꯔꯥꯅꯤꯒꯨꯝꯅ ꯊꯝꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯊꯕꯛ ꯉꯥꯛꯇ ꯁꯨꯔꯒ ꯆꯤꯡꯂꯧꯗ ꯆꯠꯄꯒꯤꯁꯤ ꯅꯪꯒꯤ ꯍꯣꯕꯤ ꯑꯣꯏ ꯍꯥꯏꯕ ꯍꯛꯆꯥꯡ ꯀꯜꯂꯤ ꯐꯥꯎꯗꯤ ꯁꯨꯒꯗꯧꯕꯅꯦ ꯃꯤꯗꯤ ꯃꯤꯒꯤ ꯃꯋꯥꯅꯗꯤ ꯃꯥꯏ ꯅꯨꯄꯤꯗ ꯊꯕꯛ ꯁꯨꯍꯟꯗꯦꯅꯦ ꯑꯗꯨꯒꯤ ꯑꯩꯁꯨ ꯅꯪꯕꯨ ꯁꯨꯒꯅꯨ ꯍꯩꯔꯒ ꯅꯪꯅ ꯌꯥꯗꯦ ꯉꯥꯏꯍꯥꯛ ꯄꯣꯠꯊꯥꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯄꯤꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯒꯦ ꯍꯩꯔꯦ ꯕꯤꯁꯀꯨꯠ ꯈꯛꯇ ꯆꯥꯔꯒ ꯂꯦꯜꯂ ꯂꯩꯔꯒ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯊꯣꯡꯒꯗ꯭ꯔꯥ ꯀꯔꯤꯔ ꯑꯗꯨꯅ ꯁꯤꯡꯖꯨ ꯇꯧꯕꯅꯤ ꯉꯁꯥꯏ ꯂꯝꯕꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯂꯧꯕ ꯑꯁ ꯃꯌꯥꯝ ꯅꯣꯏꯅ ꯑꯩ ꯍꯩꯔꯛꯀꯦꯀꯣ ꯃꯁꯤ ꯈꯣꯝꯗ꯭ꯔꯣꯛꯄꯤꯗꯣ ꯈꯣꯝꯗ꯭ꯔꯣꯛꯄꯤ ꯍꯥꯏꯕ꯭ꯔꯥ ꯈꯣꯝꯊꯣꯛꯄꯤ ꯍꯥꯏꯕ꯭ꯔꯥ ꯃꯤꯒꯤꯗꯃꯛꯇꯗꯤ ꯃꯤꯗꯤ ꯑꯌꯥꯝꯕ ꯁꯤꯒꯨꯝꯕ ꯄꯥꯝꯅꯩ ꯍꯥꯏꯕ ꯁꯤ ꯈꯣꯝꯗ꯭ꯔꯣꯛꯄꯤꯗꯣ ꯑꯗꯨ ꯑꯩꯒꯤꯗꯃꯛꯇꯗꯤ ꯁꯤꯅ ꯕꯦꯁ ꯎꯀꯦꯞꯄꯨꯝꯅꯤꯗ ꯑꯩꯈꯣꯏ ꯂꯣꯟꯅ ꯎꯀꯦꯞ ꯀꯧꯕꯅꯦꯕ ꯑꯗꯨꯒ ꯁꯤꯅ ꯇꯂꯨꯝꯅꯤ ꯉꯥꯏꯁꯤꯇꯣ ꯎꯞꯗꯤꯟ ꯑꯁꯤꯒꯤ ꯈꯨꯍꯥꯎꯁꯤꯗ ꯑꯁ ꯅꯣꯏ ꯆꯥꯗ꯭ꯔꯤꯕ ꯃꯤꯅꯗꯤ ꯈꯪꯂꯣꯏꯀꯣ ꯆꯥꯈ꯭ꯔꯕ ꯃꯤꯅꯗꯤ ꯍꯣꯏ ꯃꯤꯗ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤꯗꯃꯛꯇꯗꯤ ꯁꯤꯅ ꯕꯦꯁ ꯀꯩꯅꯣ ꯁꯧꯒ꯭ꯔꯤ ꯑꯁꯤꯟꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯀꯔꯤ ꯆꯤꯡꯌꯦꯟ ꯑꯁꯤꯟꯕꯗꯣ ꯑꯗꯨꯒ ꯐꯨꯠꯂꯒ ꯃꯍꯤ ꯊꯛꯄꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯁꯤꯡꯖꯨꯅ ꯉꯥꯔꯤ ꯌꯥꯛꯍꯜꯂꯒꯀꯣ ꯁꯤꯡꯖꯨꯅ ꯆꯥꯕꯁꯨ ꯍꯥꯎꯕꯅꯦ ꯁꯤ ꯆꯥꯔꯗꯤ ꯑꯩ ꯆꯥꯛꯇꯣ ꯗꯃꯥ ꯆꯥꯕꯅꯦ ꯁꯥ ꯉꯥ ꯆꯥꯕꯗꯒꯤ ꯍꯦꯟꯅ ꯑꯁꯤꯒꯨꯝꯕꯅ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯕꯀꯣ ꯆꯥꯡꯃꯥꯏꯗ ꯉꯥꯟꯅꯉꯥꯏ ꯅꯠꯇ꯭ꯔꯥ
นี่ตัวอย่างหั่นแล้วด้วยมาค่าด้านหน้ามันน่ะที่ตอบว่าหน้าปีเปียงประมาณเลยตัวada so เป็นช่างนับนี่ใช้ถีบบุญนะปูนึงให้เสียงประมาณเลยสวยเลยAmcha ba hawra ge hojik te thabak su ba loe ba ga thabak su ba ge break matung da chara wan ge ne chak thong ba do loi jare sioi re singju na sioi re ni sai ge chak mai da ngan be neเอาไปดูเลย chak mai da ngan ne mushroom do amana khom drop pi amana ne sai hai do singju ne tawra ge ne si de thabak su na chak su lam khre energy restore thon ngai charage duga khoi thabak hawrage muka thum de Chính du tội là cháu này. Hảo ấy. Chinh để phong hảo nó hòm này. Chắc sẽ lùi đấy. Nó sai mang ngon đấy. Nó pi ngon đấy. Yam thùng nó liềm cái này em nên thôi. Cút đã lùi đấy. Lùi đây. Lùi đây. Tên đâm ra. Phúc thân ngay chả bây giờ thế ta lên yêu nhiều đâu có chả cái đồ luôn nắng như này gam thùng này bây giờ Peng ba loi ro Magic ti pung ahum ga minute 14 chen le nang peng ba loi ra ga 5 minute rest to se duga pung manga makhai wai te yum che se pe thawak su je te chak su cham ni na chara wan na chak lam ngai ba yum chet ngai to le ti lau do ya le le ek pa ya ek Chứ già đây, xin tí lâu rồi nữa. khăm mà bà thabi oi re phát rất là muốn lum ba ge ko se mateng pang na ga khăm yam lum ba mi de po chei pu de mi na pang ba sumai na lau chet pe se lum ba le re dum pang na ga yum da pu ba mẹ khăm mẹ đàm pung mga kra hen le yek ti yum chet pu ki timing yo re Thả ba đó. sempura lagi na hangama mu ba oi ba mu ka Nên, ruang lam rang kim hẹp à? hai rik mu ba cha ri Tiền nó tiền là thật. rồi ra bên lâu man thế này mới xăm số cài luôn Hay xăm xăm. chalo chalo se Lê, mà riêng tí thăm, mình nắm mất được đòn rồi. ngài không Cháu bi. Are, tadi belum sampai nih.